ꯑꯩꯈꯣꯏꯒꯤ NSNIM ꯀꯣ ꯃꯣꯏꯒꯤ ꯆꯤꯞ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯊꯥꯡꯂꯦꯟ ꯃꯣꯏꯕꯥ ꯀꯣ ꯌꯥꯝꯅ ꯆꯥꯎꯕ ꯂꯤꯗꯔ ꯑꯃꯅꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯈꯣꯡꯆꯠꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗ ꯒ꯭ꯔꯦꯠ ꯖꯨꯟ 19 ꯑꯞꯔꯥꯏꯖꯤꯡ ꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯃꯣꯏ 19 ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇ꯭ꯔꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯁꯤꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯅꯤ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯅ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯃꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯍꯟꯕꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯃ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ ꯃꯗꯨꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯋꯥꯈꯜꯂꯣꯟꯁꯤꯅ ꯑꯍꯥꯟꯕ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯐꯤꯔꯨꯞ ꯃꯈꯩꯁꯦ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯑꯥꯏꯗꯤꯌꯥꯁꯨ ꯃꯅꯤꯄꯨꯔꯗ ꯍꯤꯡꯃꯤꯟꯅꯒꯅꯤ ꯍꯥꯏ ꯈꯣꯜꯂꯥꯎꯁꯤ ꯑꯩꯈꯣꯏ ꯂꯥꯎꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗꯤ ꯃꯥꯒꯤ ꯍꯌꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯉꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ NSNIMꯒꯤ ꯊꯧꯒꯜꯂꯦꯟ ꯑꯣꯏꯕ ꯗꯦꯠ 22ꯁꯤꯗ ꯃꯣꯏ ꯐꯤꯛꯁ ꯇꯧꯔꯒ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯀꯣ ꯑꯩꯈꯣꯏ ꯁꯦꯔꯤꯁ ꯑꯣꯐ ꯀꯩꯅꯣꯁꯦ ꯑꯣꯛꯇꯣꯕꯔꯗ ꯊꯣꯛꯄ ꯌꯦꯡꯁꯤ ꯑꯗꯒꯤ ꯁꯤꯂꯣꯡꯗ ꯂꯩꯕ ꯔꯥꯁꯕꯦꯔꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯀꯩꯅꯣ ꯇꯧꯈꯤꯕꯒꯤ ꯇꯤꯟꯈꯤꯕꯒꯤ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯑꯆꯧꯕ ꯃꯐꯝ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯣꯅꯨꯃꯦꯟ ꯑꯣꯏꯕ ꯀꯩꯅꯣꯗꯣ ꯑꯣꯛꯇꯣꯕꯔ ꯇꯥꯡ 9ꯗꯁꯨ ꯑꯃꯨꯛ ꯃꯁꯤ ꯆꯤꯡꯀꯨꯞ ꯆꯥꯅ ꯊꯨꯒꯥꯏꯔꯤ ꯑꯗ ꯃꯊꯪ ꯁꯦꯔꯤꯁꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯦꯠꯁꯤꯡꯁꯦ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯗꯒꯤ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯃꯔꯤꯗꯩ ꯇꯥꯁꯤꯜꯂ ꯑꯩꯈꯣꯏ IDPꯁꯤꯡ ꯏꯔꯩꯆꯥꯁꯤꯡ ꯃꯥꯒꯤ ꯃꯌꯨꯝꯁꯤꯡꯗ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯦ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯑꯩꯅ ꯁꯤꯌꯥꯡꯒꯤ ꯃꯣꯏꯕꯥ ꯂꯥꯛꯄꯒꯤ ꯀꯩꯅꯣꯁꯦ ꯇꯥꯡ 22ꯁꯤ ꯉꯁꯤꯁꯤ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯦ ꯌꯦꯁ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯕꯥ ꯂꯥꯛꯄꯁꯦ ꯑꯥꯏꯗꯤꯌꯥꯁꯨ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯀꯥꯡꯂꯨꯞ ꯐꯤꯔꯨꯞꯁꯤꯡꯁꯤꯗ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯒꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯃꯠꯇꯅ ꯀꯩꯅꯣ ꯇꯧꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯐꯣꯡꯗꯣꯛꯑꯣꯏ ꯑꯗꯨꯕꯨ ꯑꯥꯏꯗꯤꯌꯥꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯦꯒꯦꯟꯁꯇ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯤꯔꯨꯞꯀꯤ ꯃꯁꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯈꯥꯏꯅ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯤꯔꯕ ꯇꯣꯈꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯗꯤ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯃꯥꯡꯗꯁꯨ ꯌꯥꯔꯒ ꯂꯥꯛꯇꯦ ꯍꯧꯖꯤꯛꯁꯨ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯍꯥꯟꯕ ꯑꯝꯇꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯂꯥꯛꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯕꯥꯅ ꯅꯠꯇ꯭ꯔꯒ NSNIMꯒꯤ ꯆꯤꯞꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯋꯥꯉꯥꯡꯇ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯗ ꯃꯁꯥꯃꯛꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯤ ꯃꯩꯇꯩ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕꯒꯤ ꯑꯥꯏꯗꯤꯌꯥꯁꯨ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯆꯠꯃꯤꯟꯅꯔꯒ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯤꯔꯕ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟꯗ ꯃꯅꯤꯄꯨꯔꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯑꯄꯨꯟꯕ ꯑꯣꯏꯕ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯍꯥꯟꯕꯁꯤꯗ ꯊꯝꯕꯤꯕ ꯇꯥꯔꯗꯤ ꯑꯀꯥꯏꯕꯗ ꯊꯣꯏꯗꯣꯛꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯍꯥꯏꯖꯈ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯖꯨꯟ 18ꯗ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ 19ꯅ ꯊꯋꯥꯏ ꯀꯠꯂꯒ ꯀꯠꯂꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏꯗ ꯃꯁꯤ ꯀ꯭ꯋꯥꯇ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯨꯅꯤꯇꯤ ꯗꯦꯗ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯃꯌꯥꯝꯁꯤꯡꯅ ꯄꯥꯡꯊꯣꯛꯏꯕꯅꯤ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯗꯕ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯥꯏꯗꯤꯌꯥꯁꯨ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯁꯨꯛꯀꯥꯎꯕ ꯌꯥꯔꯔꯣꯏꯗꯕ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯗ ꯃꯁꯤ ꯆꯥꯎꯅ ꯂꯩꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯥꯡꯑꯣꯏꯅꯅ ꯊꯥꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯡꯅ ꯁꯤꯡꯅꯔꯛꯄ ꯌꯥꯔꯣꯏꯗ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯁꯦꯄꯔꯦꯠ ꯇꯥꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯃꯗꯤ ꯃꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤ ꯊꯨꯒꯥꯏꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯁꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯂꯦꯞꯄꯒ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯥꯡꯑꯣꯏꯅꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ NSNIMꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯂꯤꯗꯔ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯂꯦꯟ ꯃꯣꯏꯕꯥ ꯑꯁꯤꯅꯁꯨ ꯃꯁꯤꯁꯨ ꯃꯨꯟꯅ ꯈꯪꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯑꯁꯥꯁꯦ ꯑꯩꯅ ꯊꯝꯖꯩ ꯑꯃꯗꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯥꯏꯗꯤꯌꯥꯁꯨ ꯃꯅꯤꯄꯨꯔꯗ ꯆꯪꯃꯤꯟꯅꯔꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯈꯩꯁꯤꯡꯁꯦ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯤꯁꯐꯨꯜ ꯑꯣꯏꯕ
amadi panglu phiru mase chi amnu si chanin laibagi wafam jinje thambigani haina thajaba siga loinana koi laiba in sinaim kaino gi asi lakpodo mayumda sai yangkai matungda koi lakpodo yes adugi tuda fazana haibiramgani ase sumaina Okay,